ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ, ꯀꯞꯄꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯀꯞꯄꯗꯨ ꯈꯔ ꯐꯈ꯭ꯔꯦ꯫ ꯍꯪꯉꯤ ꯃꯥꯒꯤ ꯃꯥꯃꯣꯗ, "ꯀꯔꯤꯅꯣ ꯃꯥꯃꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯣ? ꯇꯥꯗ꯭ꯔꯥ ꯉꯁꯥꯏ ꯑꯩꯕꯨ ꯆꯩꯕꯗꯣ ꯕꯕꯥꯅ? ꯀꯗꯥꯏꯗ ꯆꯩꯔꯤꯕ? ꯅꯈꯣꯏ ꯃꯌꯥꯝ ꯐꯝꯃꯝꯕꯗꯨꯗ ꯑꯩꯅ ꯆꯪꯂꯛꯄꯗ ꯕꯕꯥꯅ ꯆꯩꯔꯛꯄꯗꯣ ꯅꯈꯣꯏꯁꯨ ꯑꯃꯠꯇ ꯈꯥꯝꯗꯦ" ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯈꯠꯂꯛꯂꯦ꯫ "ꯍꯥꯏ ꯑꯉꯥꯎꯕꯤ, ꯅꯈꯣꯏ ꯅꯅꯦꯒꯤ ꯂꯧꯈꯠꯄꯒꯤ ꯋꯥ ꯉꯥꯡꯅꯕꯒꯤꯅꯤ꯫ ꯑꯉꯥꯡꯅ ꯇꯥꯕ ꯍꯩꯔꯣꯏ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯆꯩꯕ꯭ꯔꯣ? ꯀꯩꯗꯧꯉꯩ ꯂꯧꯈꯠꯀꯗꯧꯔꯤꯕ? ꯑꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕꯗꯨ꯫ ꯅꯦꯅꯦ, ꯀꯩꯗꯧꯉꯩꯅꯣ?" ꯀꯞꯂꯝꯕꯗꯨ ꯈꯪꯇꯣꯛ ꯇꯣꯛꯂꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯂꯧꯈꯠꯄ ꯍꯥꯏꯕ ꯑꯗꯨꯃꯛꯁꯨ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ꯫ "ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ, ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯒꯤ ꯅꯁꯥꯒꯤ ꯊꯕꯛꯄꯨ ꯅꯪ ꯈꯪꯗꯦ ꯍꯥꯏꯕ? ꯇꯥꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ" ꯖꯣꯟꯅ ꯈꯥꯝꯖꯤꯜꯂꯤ꯫ "ꯕꯦꯝꯕꯦꯝ, ꯕꯕꯥꯗꯨ ꯂꯪꯐꯩꯗꯒꯤ ꯊꯨꯡꯂꯕꯇ ꯉꯥꯏꯔꯤ꯫ ꯃꯁꯥꯁꯨ ꯉꯝꯗꯦ, ꯆꯨꯝꯅ ꯈꯟꯅꯕ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯏꯃꯧꯕꯨ ꯀꯔꯤꯒꯤ ꯈꯪꯍꯜꯂꯣꯏ? ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯂꯦꯞꯇ꯭ꯔꯤ, ꯑꯩꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯩ ꯁ꯭ꯀꯨꯜ ꯀꯥꯔꯣꯏꯗꯧꯔꯤꯕꯅꯤ, ꯁꯨꯇꯤ ꯅꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯅꯠꯇꯅ ꯀꯨꯝꯍꯩ ꯆꯠꯅꯕ ꯐꯖꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ." ꯕꯦꯝꯕꯦꯝ ꯃꯃꯤꯠ ꯃꯤꯠꯄꯥꯟꯗ ꯁꯤꯟꯊꯈꯤꯕ ꯄꯤ ꯀꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯀꯞꯄꯒꯤ ꯃꯍꯨꯠꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯎꯔꯦ ꯖꯣꯟꯅ ꯊꯦꯝꯕꯗꯒꯤ꯫ ꯊꯧꯗꯣꯛꯇꯨꯅ ꯖꯣꯟꯒꯤꯁꯨ ꯍꯤꯗꯥꯛ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯋꯥꯏ ꯏꯁꯪ ꯁꯪꯕꯒꯤ ꯃꯇꯧ ꯃꯃꯥꯏ ꯃꯥꯏꯊꯣꯡꯗ ꯐꯥꯎꯔꯛꯏ꯫ ꯂꯧꯈꯠꯄ ꯀꯔꯤꯅꯣ ꯈꯪꯅꯤꯡꯂꯛꯏ꯫ ꯕꯦꯝꯕꯦꯝꯅ ꯊꯧꯗꯣꯛꯇꯨ ꯉꯥꯏꯉꯝꯗꯕꯒꯤ ꯋꯥꯅꯤ, ꯑꯩꯒꯤꯅ ꯁꯨꯈꯪꯃ ꯈꯪꯗꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯨꯝꯅ ꯃꯈꯜ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯤ꯫ ꯍꯥꯏꯕꯒꯨꯝꯂꯗꯨꯅ ꯏꯃꯨꯡꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯇꯤꯟꯕ, ꯍꯪꯂꯕ, ꯂꯥꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯕꯕꯥꯒꯤ ꯑꯅꯥꯕꯒꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯅꯦ, ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯖꯣꯟꯅ ꯀꯦꯁꯀꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯂꯤ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯥꯒ ꯕꯕꯥꯒ ꯇꯨꯃꯤꯟ ꯋꯥ ꯇꯥꯅꯩ꯫ ꯑꯃꯔꯣꯝꯗ ꯊꯣꯛꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒ ꯅꯨꯡꯁꯥ ꯊꯤꯕꯅ ꯑꯩꯍꯥꯛ ꯂꯩꯐꯝ ꯈꯪꯗꯦ꯫ ꯍꯥꯏꯅ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ꯫ ꯍꯨꯝꯅꯤ ꯃꯔꯤꯅꯤꯔꯣꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯏꯅꯝꯕꯦꯝꯃꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯒ ꯑꯁꯨꯝꯅ ꯇꯥꯛꯄꯤ꯫ "ꯏꯕꯦꯝꯃ, ꯅꯈꯣꯏ ꯍꯌꯦꯡꯗꯤ ꯂꯥꯏꯃꯤꯡ ꯂꯧꯕ ꯇꯥꯔꯦ, ꯅꯪꯒ ꯏꯃꯣꯇꯣꯝꯕꯒ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯤꯅꯤ ꯆꯟꯕꯗ ꯅꯍꯥꯛ ꯂꯧꯈꯠꯀꯅꯤ꯫ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯁꯦꯝ ꯁꯥꯒꯗꯧꯕꯅꯤ꯫ ꯑꯣꯖꯥꯗꯨ ꯌꯥꯍꯧ ꯌꯥꯝꯅ ꯉꯟꯕꯅꯤ꯫ ꯍꯌꯦꯡꯁꯤ ꯑꯐꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯇꯟꯂꯥꯡ ꯂꯥꯡꯕꯅꯤ꯫ ꯅꯐꯤ ꯅꯔꯣꯜ ꯑꯍꯟꯕ ꯏꯆꯦꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯄ ꯑꯗꯨꯗꯒꯤ ꯈꯔ ꯉꯟꯈꯠꯇꯕ ꯌꯥꯗꯦꯀꯣ? ꯂꯥꯏꯃꯤꯡ ꯂꯧꯕ ꯍꯥꯏꯕꯁꯤꯕꯨ" ꯏꯅꯝꯕꯦꯝꯃꯅ ꯅꯣꯛꯇꯨꯅ ꯍꯥꯏ, "ꯀꯔꯤꯁꯨ ꯑꯔꯨꯕ ꯅꯠꯇꯦꯗ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯥꯖꯗꯨꯅ ꯆꯠꯂꯤꯕ ꯃꯩꯇꯩꯒꯤ ꯍꯧꯅꯕꯤꯁꯤꯡꯗꯨ ꯅꯪꯁꯨ ꯆꯠꯄ ꯇꯥꯔꯦ, ꯑꯗꯨꯒꯤꯅꯤ." "ꯑꯣ, ꯃꯩꯇꯩꯒꯤ?" "ꯃꯥꯅꯤ, ꯑꯗꯨꯃꯛꯅꯤ꯫ ꯀꯔꯤꯁꯨ ꯑꯔꯨꯕ ꯅꯠꯇꯦ꯫ ꯑꯗꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯁꯣꯟꯕ ꯊꯥꯡꯕ ꯄꯤꯕꯥꯔꯦꯜ ꯑꯃ ꯂꯦꯡꯂꯛꯀꯅꯤ, ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯒꯗꯧꯕ꯫ ꯃꯍꯥꯛꯅ ꯅꯈꯣꯏꯗ ꯃꯤꯡꯈꯩꯔꯣꯜ ꯇꯥꯛꯄꯤꯒꯅꯤ, ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕ ꯇꯝꯕꯤꯒꯅꯤ꯫ ꯃꯤꯡꯈꯩꯔꯣꯜꯗꯨ ꯐꯪꯂꯕꯗꯤ ꯅꯈꯣꯏꯅ ꯂꯥꯏꯗ ꯀꯠꯅꯕ ꯄꯣꯠ ꯆꯩ ꯁꯦꯝ ꯁꯥꯕ, ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯣꯛꯄ ꯌꯥꯒꯅꯤ." "ꯖꯣꯟꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯧꯒꯗꯧꯔꯤꯕ? ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯏ ꯍꯥꯏꯕꯒꯤꯔ?" ꯃꯍꯥꯛ ꯅꯣꯛꯂꯛꯏ꯫ "ꯅꯠꯇꯦꯍꯦ ꯑꯉꯥꯎꯕꯤ, ꯃꯍꯥꯛꯁꯨ ꯅꯍꯥꯟ ꯃꯈꯩ ꯂꯥꯏꯃꯤꯡ ꯂꯧꯗ꯭ꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯂꯥꯏꯃꯤꯡ ꯂꯧꯗꯕ ꯌꯥꯗꯦ꯫ ꯅꯁꯥꯒꯤ ꯂꯥꯏꯅꯤꯡ ꯆꯠꯅꯕꯤ ꯉꯝꯅ ꯈꯪꯒꯗꯧꯕꯅꯤ, ꯉꯥꯛꯀꯗꯧꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯄꯪꯂꯤꯉꯩ, ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯂꯥꯏꯃꯤꯡ ꯂꯧꯈꯤ꯫ ꯋꯥꯈꯜ ꯏꯇꯥ ꯇꯥꯈꯤꯗꯦ꯫ ꯀꯥꯏꯅꯊꯪꯗ ꯂꯥꯏꯔꯣꯜꯗꯨ ꯇꯝꯈꯤ, ꯍꯧꯖꯤꯛꯇꯤ ꯐꯥꯔꯦ꯫ ꯅꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯅꯤꯅ ꯍꯦꯛꯇ ꯐꯥꯒꯅꯤ꯫ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯦ ꯃꯊꯟꯇꯅꯤ, ꯃꯁꯦꯝ ꯑꯩ ꯅꯠꯇꯅ ꯂꯩꯇ꯭ꯔꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯥꯛꯂꯦꯗꯅ, ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯦ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯗꯧꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯒꯅꯤ, ꯌꯣꯛ ꯊꯥꯛꯀꯅꯤ꯫ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯇꯥꯟꯁꯤꯟꯒꯅꯤ꯫ ꯂꯥꯏꯅꯤꯡ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯌꯥꯏꯐꯅꯕꯒꯤ ꯂꯥꯏꯅꯤꯡꯒꯗꯧꯕꯅꯤ꯫ ꯅꯪ ꯑꯁꯤꯈꯛ ꯀꯥꯎꯒꯅꯨ, ꯅꯍꯥꯛꯅ ꯅꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ ꯅꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯃꯛꯀ ꯃꯥꯟꯅꯅ ꯅꯤꯡꯗꯨꯅ ꯊꯧꯒꯜ ꯇꯧꯔꯕ ꯃꯍꯥꯛ ꯑꯋꯥ ꯑꯅꯥꯈꯛ ꯅꯪꯂꯣꯏ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤ꯫ ꯃꯁꯤꯈꯛ ꯀꯥꯎꯒꯅꯨ." ꯃꯥꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏ, "ꯅꯪ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯈꯛ ꯊꯥꯗꯣꯛꯄꯤꯒꯅꯨ, ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ." ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕꯗꯨ ꯎꯔꯨꯕꯗ ꯑꯩꯍꯥꯛ ꯇꯨꯖꯨꯡ ꯃꯥꯟꯖꯨꯡꯉꯤ꯫ ꯑꯩꯅ ꯈꯨꯝꯃꯤ, "ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯒꯅꯨ, ꯑꯩ ꯃꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯁꯤ ꯈꯪꯗꯕꯗꯒꯤ ꯑꯩꯕꯨ ꯆꯠꯅꯔꯣꯏꯗ꯭ꯔꯥ, ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯒꯗ꯭ꯔꯥ, ꯑꯁꯤꯅꯤ ꯑꯩꯅ ꯀꯤꯖꯕ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯑꯩꯍꯥꯛ ꯊꯦꯡꯅꯒꯅꯤ, ꯃꯥꯒꯤꯗꯃꯛꯅꯤ." ꯃꯥꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯔꯥꯎꯅ ꯇꯥꯛꯄꯤ, "ꯅꯪꯒꯤ ꯋꯥ ꯇꯥꯕꯗ ꯏꯅꯝꯃ ꯄꯦꯜꯂꯦ꯫
ꯏꯄ꯭ꯋꯥꯁꯤ ꯅꯪꯅ ꯉꯥꯛꯁꯦꯜꯂꯨ ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯏꯅꯝꯕꯦ ꯑꯃ ꯀꯧ ꯏꯆꯦ ꯑꯃ ꯀꯧꯒꯅꯨ ꯃꯤꯡꯒꯧ ꯂꯥꯟꯕ ꯍꯧꯅꯗꯦ ꯑꯩ ꯈꯪꯖꯔꯦ ꯑꯩꯕꯨ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯝꯗꯧꯒꯗꯧꯕꯅꯣ ꯇꯥꯛꯀꯅꯤ ꯃꯌꯦꯛꯀꯤ ꯑꯇꯥꯕꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯅ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯗ ꯍꯥꯏꯖ ꯆꯠꯆꯕ ꯇꯧꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄ꯭ꯋꯥꯅ ꯄꯨꯔꯛꯂꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯕꯁꯤꯗ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯖꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯃꯗꯨ ꯊꯣꯛꯂꯔꯣꯏꯗꯣ ꯇꯧꯕꯒꯤꯗꯤ ꯅꯪꯕꯨ ꯑꯍꯜ ꯑꯅꯤꯅ ꯌꯥꯕꯤꯗꯨꯅ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯂꯨꯍꯣꯡꯂꯛꯂꯦ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡꯏꯟꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯦ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯒꯤꯁꯨ ꯆꯪꯉꯤ ꯃꯕꯥꯏꯅ ꯅꯪꯒꯤ ꯅꯕꯨꯡꯗꯁꯨ ꯍꯥꯏꯔꯨꯒꯅꯤ ꯍꯥꯏ ꯃꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄ꯭ꯋꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯥꯖꯕꯗ ꯌꯥꯔꯦ ꯅꯨꯄꯤ ꯃꯌꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯔꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯒꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯃꯛ ꯉꯝꯅ ꯁꯦꯝ ꯁꯥꯔꯕꯅꯤ ꯏꯆꯦꯃ ꯏꯍꯦ ꯏꯅꯝꯕꯦꯝꯃ ꯏꯄꯥꯅ ꯃꯗꯨ ꯍꯥꯟꯅ ꯈꯪꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯏꯕꯨꯡꯗ ꯀꯨꯞꯅ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯃꯉꯣꯟꯗ ꯇꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯐꯣꯟ ꯇꯧꯈꯤꯒꯦ ꯃꯍꯥꯛ ꯂꯥꯛꯎ ꯍꯥꯏꯕꯁꯨ ꯌꯥꯒꯅꯤ ꯉꯥꯏꯈꯣ ꯑꯩ ꯃꯕꯥꯏꯗ ꯍꯪꯈꯤꯒꯦ ꯑꯎꯟꯄꯣꯠꯀꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯍꯪꯈꯤꯅꯤ ꯍꯥꯏꯕꯅꯤ ꯃꯕꯥꯏ ꯃꯁꯥꯅ ꯅꯕꯨꯡꯗ ꯍꯥꯏꯔꯨꯒꯅꯤ ꯍꯥꯏꯕꯅꯤ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯄꯁꯨ ꯌꯥꯏ ꯌꯨꯝꯁꯤꯒꯤꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯅꯤ ꯃꯥꯒꯤ ꯋꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯇꯨꯞꯄ ꯌꯥꯗꯦ ꯃꯕꯥꯏ ꯍꯦꯛ ꯂꯥꯛꯄꯗ ꯑꯩ ꯍꯧꯗꯣꯛꯀꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯅꯁꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯩꯅ ꯏꯀꯥꯏꯅ ꯈꯨꯝꯃꯤ ꯍꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯐꯔꯦ ꯄꯣꯊꯥꯔꯨꯔꯣ ꯅꯁꯥꯀ ꯉꯝꯗꯕ ꯌꯥꯗꯦꯀꯣ ꯑꯩꯍꯥꯛ ꯑꯩꯒꯤ ꯀꯥ ꯇꯥꯅ ꯂꯥꯛꯂꯦ ꯖꯣꯟ ꯈꯕꯔ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯕꯔꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯗꯨꯝ ꯄꯥꯏꯔꯝꯂꯤ ꯍꯌꯦꯡ ꯌꯥꯍꯧ ꯉꯟꯒꯗꯧꯕꯅꯤ ꯑꯩꯁꯨ ꯐꯃꯨꯡꯗ ꯄꯣꯊꯥꯒꯦ ꯆꯪꯂꯦ ꯅꯣꯡ ꯉꯥꯟꯐꯥꯠꯇ꯭ꯔꯤꯉꯩꯅ ꯍꯧꯒꯠꯇꯨꯅ ꯑꯩꯅ ꯏꯔꯨ ꯃꯥꯏꯊꯖꯊꯣꯛꯂꯦ ꯖꯣꯟꯗꯁꯨ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯍꯥꯏꯔꯦ ꯏꯅꯝꯕꯦꯝꯃ ꯕꯦꯝꯕꯦꯝ ꯏꯆꯦ ꯂꯣꯏꯅ ꯍꯧꯒꯠꯂꯝꯂꯦ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤꯉꯩ ꯁꯣꯟꯕ ꯊꯥꯡꯕ ꯄꯤꯕꯥꯔꯦꯜ ꯍꯥꯏꯕ ꯑꯍꯨꯝ ꯑꯃꯁꯨ ꯌꯧꯔꯛꯂꯦ ꯏꯅꯝꯕꯦꯝꯃꯅ ꯇꯥꯛꯄꯤꯗꯨꯅ ꯑꯣꯖꯥꯗ ꯑꯩꯕꯨ ꯈꯨꯔꯨꯝꯍꯜꯂꯤ ꯑꯣꯖꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯪꯕꯤꯔꯛꯏ ꯏꯕꯦꯝꯃꯁꯤꯔ ꯅꯆꯟꯅꯨꯄꯤ ꯍꯥꯏꯕꯗꯨꯕꯨ ꯃꯥꯅꯤ ꯑꯣꯖꯥ ꯅꯅꯥꯏꯁꯤꯅꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯅꯅꯥꯏꯒꯤ ꯍꯥꯟꯅꯒꯤ ꯃꯤꯡꯗꯨ ꯀꯧꯕꯗ ꯀꯌా ꯈꯨꯂꯣꯏꯗꯦ ꯉꯁꯤꯗꯒꯤ ꯏꯕꯦꯇꯣꯝꯕꯤ ꯀꯧꯔꯒꯅꯤ ꯃꯤꯡ ꯑꯁꯤꯗ ꯃꯤꯡꯈꯩꯔꯣꯜ ꯄꯤꯕꯤꯒꯗꯧꯕꯅꯤ ꯏꯁꯥꯅ ꯍꯦꯛ ꯄꯥꯝꯕꯗꯨꯗ ꯇꯧꯒꯅꯤ ꯅꯧꯄ꯭ꯋꯥ ꯏꯕꯨꯡꯉꯣꯗꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯄꯨꯡꯐꯝꯁꯤ ꯂꯥꯟꯊꯣꯛꯍꯟꯅꯤꯡꯗꯦ ꯂꯣꯏꯔꯝꯕ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯃꯥꯃꯣꯗꯨ ꯂꯣꯏꯔꯛꯎ ꯍꯥꯏꯔꯨꯆꯣ ꯄꯨꯡꯐꯝꯁꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯏꯆꯦ ꯄꯣꯠ ꯆꯩꯗꯨ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯃꯕꯥꯏ ꯏꯕꯨꯡꯉꯣꯗꯤ ꯉꯝꯗꯦ ꯍꯥꯏꯕꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ ꯅꯅꯥꯏꯁꯤꯒꯤ ꯂꯧꯈꯠꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯄꯨꯕ ꯍꯥꯏꯕꯁꯤꯗꯤ ꯍꯛꯆꯥꯡ ꯉꯝꯗꯕꯒ ꯆꯪꯕ ꯄꯣꯠ ꯅꯠꯇꯦ ꯏꯅꯝꯕꯦꯝꯃꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯅꯩ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯅꯣꯝꯂꯤꯕꯗꯨ ꯌꯥꯎꯒꯦ ꯇꯧꯕꯗ ꯃꯥꯅ ꯍꯥꯏ ꯅꯪ ꯌꯥꯎꯔꯨꯅꯨ ꯃꯈꯣꯏꯅ ꯍꯣꯠꯅꯖꯒꯅꯤ ꯑꯣꯖꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ ꯑꯣꯖꯥ ꯏꯄ꯭ꯋꯥ ꯃꯊꯟꯇꯅꯤ ꯂꯥꯏꯃꯤꯡ ꯂꯧꯕꯁꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯆꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅꯔ ꯈꯪꯗ꯭ꯔꯦ ꯂꯧꯈꯠꯀꯗꯧꯕ ꯑꯁꯤꯒ ꯃꯊꯪ ꯃꯊꯪ ꯐꯥꯡꯖꯤꯟꯅꯔꯦ ꯃꯕꯥꯏꯅꯁꯨ ꯇꯞꯊꯕ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯦ ꯅꯅꯥꯏꯁꯤꯒ ꯃꯥꯒ ꯍꯦꯛꯇ ꯄꯨꯂꯞ ꯄꯥꯡꯊꯣꯛꯄ ꯐꯔꯦ ꯈꯟꯕꯗꯒꯤꯅꯤ ꯅꯅꯥꯏ ꯑꯅꯤꯁꯦ ꯑꯃꯅ ꯍꯦꯟꯕ ꯑꯃꯅ ꯇꯥꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯃꯅ ꯏꯄ꯭ꯋꯥ ꯑꯃꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯆꯦꯛꯁꯤꯟꯅ ꯍꯧꯅꯕꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯧꯕꯤꯒꯗꯧꯕꯅꯤ ꯑꯣꯖꯥꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯏꯄ꯭ꯋꯥ ꯑꯁꯤꯇꯅꯤꯗꯣ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏꯅ ꯇꯥꯔꯦ ꯄꯨꯔꯛꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯁꯥꯒꯩꯒꯤ ꯃꯧ ꯅꯅꯥꯏ ꯑꯩꯗꯤ ꯅꯤꯉꯣꯟꯅꯤ ꯃꯈꯣꯏꯅꯤ ꯑꯩꯕꯨ ꯀꯣꯟꯕꯤꯒꯗꯧꯕ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯠꯇ ꯄꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯄꯥꯟꯖꯅꯕ ꯑꯣꯖꯥꯅ ꯇꯥꯛꯄꯤꯒꯗꯧꯕꯅꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯅꯠꯇꯅꯕꯨ ꯅꯅꯥꯏ ꯃꯤ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ ꯏꯕꯦꯝꯃ ꯏꯄꯥꯅ ꯍꯦꯛ ꯈꯪꯖꯕ ꯑꯃꯈꯩ ꯄꯥꯡꯊꯣꯛꯀꯅꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯍꯥꯏꯅꯔꯤꯉꯩ ꯖꯣꯟ ꯕꯦꯝꯕꯦꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯦ ꯏꯃꯣꯇꯣꯝꯕ ꯑꯣꯖꯥꯗ ꯈꯨꯔꯨꯝꯃꯨ ꯑꯣꯖꯥꯁꯦ ꯄꯨꯔꯦꯟꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯁꯣꯟꯕ ꯊꯥꯡꯕ ꯑꯣꯏꯔꯛꯄꯅꯤ ꯖꯣꯟꯅ ꯑꯣꯖꯥꯗ ꯈꯨꯔꯨꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯐꯛ ꯃꯆꯥꯗꯨꯗ ꯐꯝ ꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯜꯂꯨ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯧ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯄꯨꯒꯤ ꯑꯍꯛꯄ ꯃꯤꯡꯈꯩꯔꯣꯜ ꯉꯁꯤ ꯃꯈꯩ ꯐꯪꯍꯟꯕꯤꯔꯣ ꯑꯁꯨꯝꯅ ꯅꯤꯒꯗꯧꯕꯅꯤ ꯏꯄꯥ ꯁꯦꯡꯗꯣꯛꯄꯤꯒꯦ ꯃꯥꯡꯗ ꯊꯝꯂꯤꯕ ꯀꯣꯔꯤꯒꯤ ꯏꯁꯥꯏꯐꯨ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯃꯇꯣꯟꯅ ꯂꯨꯞꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟ ꯁꯣꯟꯗꯨꯅ ꯖꯣꯟꯒꯤ ꯃꯁꯥꯗ ꯈꯤꯛꯏ
Loiraga ojana khutta malem laisa taklaga John gi laipakta malem laisa nambi namba loirabada ojana takpi ipana taklibasing munna tagadobani yamna luba mayak ngaktani nakong ani suna takphadaba nasana lairon sing asi phagadobani mioi poki mapok onthona tangkraba loiba naiba mapokni napukningda yamna phajana mapok asi aremba tahanbiganu mapugi thaujalda mioi bagi thawalda punsi asi kathokhanbiu punsi nungsangna mapugi thawal phanganbiu he taibang poko mapu nangbu kauhanbiganu matam punamakta nangi nanakta thambiu asumna napukningda khangadobani se munna tauko ipa thirake magi phangphadraba mingkhairo ojana magi nakongda napachikna kana tahandana mingkhairol adu takpiraba matungda ojana John da khanglagadra hangi John haipen noklaga khummi khangani isemana kalapna hai ibungo napukning changna tarabrane nangbo khangani isema amuksu khumlai handakti mahak magi sakfamdu hanjinki John gi loirabada mahak inambe magi nakta phamkre ojana aibu kausinbiraga mainopok onna phamhalle malem nei sasidi kanana nambi nangna namjabra onthongna phajakreda inambe mana hai bembemna aikoi sida hek lakbadagi tambirabani oja haijarabani adubu ojagi khutna namgani isasidi masakna phajariba matowna leiriba matik sai ipwagi sanupini haiduna mang thaduna pubada soploi ojana John da tawkhiba dugumna aingondasu sengdokpire malem laisa taklaga aigi laibakta laisa nambiraba matungda ojana takpi ipa mingkhairol takpige nangonda napuning changna tagadobani napachikna takpi ojana mingkhairol takpiraba tungda khanglagadra kauraroidra hangbirai ojana takpikhibasing pangsang sangba natte aina ningsingbada pharagani thajai aina pharagani khumbada ojana noktuna adunidana isasidi ngasidagi nang lainingthaugi thaujal phangbo oirabani yaifaba oiragani ipana takadoba yam leiri ai lakhini oja haugatkhiduna phak amada phamkhre inambe amana lupa chama chatpi anikha amana John da amana aingonda piraga ojada khurumduna kallu takpi John ga aigana ojada paisa du kallubada ojana aikhoigi kokta nanthabiraga aina khangdaba wahai khara hai aduga amuk yaifaba oyu takpirai ojana aikhoida inambe amada khurumu takpi aikhoina khurumubada mahakna mamitta mapi ira senbamkai nakhoi animak mapugi thaujal phangjo nasanasu panau sinau taduna punsi nungsang pal takpirai madunasu pendrabagum aibu sejet kolaga amuk ibetombi nag aikhoigi lining asida laiming lawrabani aigi ipwase nangi nakutta inammana sinarabani magi afafatagi ngak senba nangi na thawairavani haina takpiraga aibu nanthabi aini yengthokibada isega bembemgana aikhoibu yenglambadu urai bembemdi sumna yengmata natana sensillaktuna aingonda kolai magi matodunara khangde aihak mittagi pi sintharai maga sejet konai John gidi lairaduna makhoi mayamna aibu nungsibibadu ubada aihak isamak makhoigi mafamda kathokchaningbagi wakhal polai